ꯃꯇꯝꯁꯤꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯥꯔꯇꯤꯟ ꯑꯗꯨ ꯃꯉꯣꯟꯗ ꯐꯠꯇꯕ ꯇꯥꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯩꯗꯤ ꯃꯈꯣꯏꯅ ꯌꯣꯛꯆꯕꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯗꯤ ꯌꯥꯎꯗꯦ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯄ꯭ꯔꯤꯇꯤꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯀꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯔꯇꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄ꯭ꯔꯤꯇꯤꯅ ꯋꯤꯡꯕꯨ ꯀꯧꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯥꯗꯔꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯐꯤ ꯑꯃꯗꯤ ꯃꯣꯅꯥ ꯑꯗꯨ ꯉꯛꯂꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯡꯅ ꯄ꯭ꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯦꯡꯛꯌꯨ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯐꯥꯗꯔ ꯑꯗꯨ ꯁꯤꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯛꯄꯗ ꯃꯣꯅꯥꯅ ꯃꯆꯦ ꯁꯣꯐꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯗꯤ ꯋꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯕꯨ ꯊꯠꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯁ ꯄ꯭ꯔꯤꯇꯤꯅ ꯋꯤꯡꯗ ꯊꯦꯡꯛꯌꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯨꯕꯗ ꯁꯣꯐꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯍꯥꯏꯔꯛꯄꯗ ꯃꯤꯁ ꯄ꯭ꯔꯤꯇꯤꯅ ꯋꯤꯡꯗ ꯁꯣꯏꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯤꯁꯇꯦꯛ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯈꯤꯔꯝꯃꯤ꯫ ꯔꯨꯔꯦꯜ ꯀꯝꯄꯅꯤꯅ ꯏꯟꯇꯦꯛꯁ ꯀꯝꯄꯅꯤꯕꯨ ꯃꯨꯠꯊꯠꯅꯕ ꯇꯧꯈꯤꯕꯗꯨ ꯃꯤꯁꯇꯦꯛ ꯑꯃꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯥꯔꯠꯅꯔꯁꯤꯞ ꯊꯝꯗꯨꯅ ꯕꯤꯖꯤꯅꯦꯁ ꯃꯈꯥ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤ ꯑꯃꯗꯤ ꯃꯣꯅꯥ ꯑꯗꯨ ꯍꯔꯥꯎꯔꯗꯨꯅ ꯁꯣꯐꯤꯅ ꯃꯤꯁ ꯄ꯭ꯔꯤꯇꯤꯗ ꯃꯔꯝ ꯍꯪꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯑꯗꯨ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥꯅ ꯌꯦꯡꯗꯨꯅꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯋꯤꯡꯅ ꯄꯤꯔꯛꯄ ꯒꯨꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯆꯟꯅꯨꯄꯤ ꯃꯣꯅꯥꯅ ꯋꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯉꯨꯗ꯭ꯔꯦ, ꯃꯤ ꯂꯥꯌꯦꯡꯕꯁꯨ ꯍꯩꯕ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯗ ꯋꯤꯡ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟꯗꯒꯤ ꯊꯣꯉꯥꯛꯄꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯃꯤꯁꯇꯔ ꯕ꯭ꯔꯣꯟꯁꯟꯁꯨ ꯂꯦꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯛꯂꯝꯃꯤ, ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯂꯣꯇꯁ ꯀꯝꯄꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ, ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯤꯁ ꯄ꯭ꯔꯤꯇꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ताई हायरदुना हायरखिरमी मसिदगी मिस्टर ब्रोन्सनना महाकी गार्डतगी रोज अदु लौदुना मिस प्रीतिदा पीननबा तौरखिरमी मसिदगी महाना रोज अदु पाइदुना खु कुंदुना मिस प्रीतिदा रोज अदुबु नाहाकी दमक्तनी हायदुना पीखिरमी मसिदगी मिस प्रीतिना ब्रोन्सनदा नाहाकना हायनिंग्लिबसी करीनो हायदुना हंगलुबदा ब्रोन्सनना अहाकी प्रपोजल असिबु एक्सेप्ट तौबियु हायरुबदा मिस प्रीतिना सॉरी हायरदुना अहाक नाहाक लोंगबा ngamloi हायरकपदा ब्रोन्सन अदु मबुकनिंगदा साउनिंगलदुना रोज अदु मखादा थादखिदुना प्रीतिबु कौरदुना नाहाकी अदुगुंबा अंगाउबगी मतौदु तौरकनु अहाक असि लोटस कंपनी की मचानुपा अमने अदुना नाखोगी कंपनी असि मिनिट अमा फारोय अइना मांगहनगी हायरबदी हायरकपदा प्रीति अदु माकी वादु ताबदा यामना साउनिंगखिरमी मतमसिदा विंगना ब्रोन्सन असि कनानो हायदुना लाइवा तौदुना येंगलुबा मतमदा कनानो हायबसी खंगबा ngamखिरमी मसिदगी महाकना मबुकनिंगदा वा nganगबा हौरखिरमी कयादा इकाई खंगखिद्रबा मीनो लोटस फैमिली दगी तांथोरकलबा सिफावा वजाव nganगदुना लैरी हायरकपदा महाकी पुकनिंगी खोंजेल अदु मिस प्रीतिना ताब ngamलमे मसिदगी कनागी खोंजेनो हायदुना कोइलै लैदुना येंगलमे मतमसिदा ब्रोन्सनना प्रीतिदा हायरकलमे अइगुंबा सेन पाइबा मियोय अमदा नहाकना लोंगजबा फंगजबसे नंगिदी नमाइनी मसिदसु नतना नहाकी कानबा
ꯀꯌꯥꯁꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯋꯤꯡꯅ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯔꯗꯨꯅ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ 5 ꯐꯥꯎ ꯄꯥꯏꯗꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯋꯥꯖꯥꯎꯗꯤ ꯅꯣꯡꯊꯛ ꯌꯧꯕ ꯃꯈꯩ ꯉꯥꯡꯂꯤ꯫ ꯀꯌꯥꯗ ꯃꯥꯟꯈ꯭ꯔꯕꯅꯣ, ꯀꯟꯐꯤꯗꯦꯟꯁꯄꯨ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯍꯥꯏꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤ ꯃꯤꯁ ꯄ꯭ꯔꯤꯇꯤꯅ ꯇꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯋꯤꯡꯒꯤ ꯏꯅꯔ ꯚꯣꯏꯁꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯕ꯭ꯔꯣꯟꯁꯟꯅ ꯄ꯭ꯔꯤꯇꯤꯗ ꯑꯩꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯈꯨꯗꯛꯇ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯋꯤꯡꯒꯤ ꯏꯅꯔ ꯚꯣꯏꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ 80 ꯀ꯭ꯔꯣꯔꯒꯤ ꯑꯩꯒꯤꯗꯃꯛꯇ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯌꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯗ ꯑꯩ ꯌꯥꯒꯅꯤ, ꯅꯍꯥꯛ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯣꯟꯁꯟꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯔꯨꯕꯗ ꯄ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ 80 ꯀ꯭ꯔꯣꯔꯁꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯣꯟꯁꯟꯅ ꯑꯩ ꯑꯄꯪꯕ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯒꯤꯐ ꯑꯗꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯃꯤꯁ ꯑꯗꯨ ꯊꯨꯒꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯇꯤꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯂꯤ ꯎꯔꯤ, ꯃꯁꯤꯅꯁꯨ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯏ, ꯑꯩꯅꯁꯨ ꯋꯥꯁꯛ ꯑꯗꯨ ꯊꯨꯒꯥꯏꯔꯣꯏ, ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨ ꯌꯨꯝ ꯑꯗꯨ ꯁꯥꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ, ꯁꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯇꯤꯅ ꯀꯔꯦꯝꯅꯗꯨꯅ ꯕ꯭ꯔꯣꯟꯁꯟꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯕ꯭ꯔꯣꯟꯁꯟꯅ ꯄ꯭ꯔꯤꯇꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯑꯩꯕꯨ ꯁꯣꯛ ꯆꯠꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯑꯁꯦ ꯂꯣꯇꯁ ꯐꯦꯃꯤꯂꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇ ꯌꯥꯎꯔꯝꯕ ꯄꯩꯁꯥꯁꯨ ꯂꯣꯏꯈ꯭ꯔꯦ, ꯌꯨꯝ ꯁꯥꯅꯕ ꯄꯩꯁꯥꯅ ꯀꯗꯥꯏꯗꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯇꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯍꯥꯛ ꯄꯥꯈꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯒꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯤꯅ ꯕ꯭ꯔꯣꯟꯁꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯕ꯭ꯔꯣꯟꯁꯟꯅ ꯑꯩ ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯕ ꯉꯝꯈꯤꯔꯣꯏ, ꯅꯍꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯃꯤꯁꯁꯨ ꯇꯧꯗ꯭ꯔꯤꯕ ꯃꯇꯧ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯕꯅꯣ, ꯑꯩꯕꯨ ꯑꯄꯪꯕꯔꯥ, ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯣꯛꯅꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯇꯝꯗꯨꯗ ꯃꯥꯔꯇꯤꯟ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯂꯝꯗꯝꯁꯤꯗ ꯁꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯕ꯭ꯔꯣꯟꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯈꯪꯅꯍꯧꯔꯒꯗꯤ ꯑꯩꯒꯤꯁꯨ ꯇꯨꯡꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯣꯟꯁꯟꯒꯤ ꯁꯥꯏꯠꯇ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯤꯁ ꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯂꯣꯇꯁ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯄꯁꯤ ꯅꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯣꯟꯁꯟꯅ ꯃꯥꯔꯇꯤꯟꯕꯨ ꯊꯥꯒꯠꯂꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯅꯁꯨ ꯕ꯭ꯔꯣꯟꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯃꯤꯡ ꯃꯥꯔꯇꯤꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯣꯟꯁꯟꯅꯁꯨ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯁꯨ ꯍꯔꯥꯎꯔꯗꯨꯅ ꯊꯦꯡꯛꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯣꯅꯥꯅ ꯁꯣꯐꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯔꯇꯤꯟ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ, ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤꯅ ꯃꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯥꯖꯠ ꯂꯤꯆꯠꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯋꯤꯡꯅꯁꯨ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯃꯥꯔꯇꯤꯟꯒꯤ ꯃꯇꯥꯡꯗ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯃꯤꯅꯣ, ꯐ꯭ꯔꯣꯗꯀꯤ ꯃꯤꯑꯣꯏ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯅꯛꯁꯤꯟꯅꯅꯕ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯕ꯭ꯔꯣꯟꯁꯟꯗꯤ ꯂꯣꯇꯁ ꯐꯦꯃꯤꯂꯤꯅ ꯇꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯃꯇꯝꯁꯤꯗ ꯕ꯭ꯔꯣꯟꯁꯟꯅ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯉꯣꯟꯗ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯒꯦ, ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯑꯩꯅ ꯃꯨꯠꯊꯠꯂꯒꯅꯤ
हाइरदुना काउंट तौबा हौरक्लमी मतमसिदा मफम अदुदा लैबा मियोय खरना मिस प्रीति दा हाइरक्लमी लुहोंबदु याख्रो हाइदुना अतोपा मियोय अमनसु रेल कंपनी दगी लोटस कंपनी ना सेन पाइबसु हेली मसिना मरम ओइरगा मिस प्रीति दा कानबा यामना लाकनी हाइदुना हाइरक्पदा मतमदुदा प्रीति गी वाइस प्रेसिडेंट जेम्स अदु महाकी मनाक्ता चंगलक्तुना ब्रॉन्सन की मतंगदा असेंगबा अचुंबा पुमनमक थिगतपा लोइरबा मतुंगदा हाइरक्लमी महाक असि लोटस फैमिली गा मरी अमत लैनदे तांथोखरे हाइदुना मतमसिदा प्रीति न खलमी विंगी इनर वॉइस अदु सुमले हाइदुना मतमसिदा ब्रॉन्सन ना प्रीति दा नाकी पखुम करीनो हाइना हंगलुबदा प्रीति ना अइगी पाखुम हायु हाइरबदी नाक मफम असिदगी यामना थुना चटको हाइखिरमी मसिदगी ब्रॉन्सन न सावरदुना नंगुम्बा अमना अइबु मफम असिदगी तानबा याब्रा हाइना हाइरुबदा सोफीना लोटस फैमिली दगी तानथोरक्लबा पुपांग लैत्रबा नंगुम्बा अमना वजाव ngang अइबु किहनबा सारी नंग करी ओइरिगे हाइरक्पदा ब्रॉन्सन अदु प्रीति की वादु ताबदा महाक्ति मतौ करमना खंगलमलिबनो खल्लदुना मियाम पुमनमंगना अइगी अरोनबा असि खंगनरक्लनी हाइदुना महागना नंगना हाइरिबदु अरानबनी हाइदुना लाउरक्पदा प्रीतिना फारे अदुदी लोटस फैमिली की मिसेस लिलीदा कॉल तौदुना अचुम अरान अदु हंगलगे हाइदुना हाइरक्पदा ब्रॉन्सन अदु पाखटपा हौरक्लमी मसिदगी प्रीतिना लोटस कंपनी बु अरानबा मवोंगदा नहाकना नमथाक तौदुना सिजिनरिबा असिगी फल ओइना नहाककी नथक्ता अइना करी तौरक्पा ngambagi हाइबदु ताकपिरगे हाइरक्पदा ब्रॉन्सन अदु प्रीतिगी वादु ताबदगी महाककी मथक्ता खुदोंग थीबा तारनी खनबदगी मदुददी तौबिगनु मखोइना खंखिबा थोक्लबदी पुमनमक लोइबा तारे अइना तौरुरिबा अरानबा सिंग असिगी दमक्ता अमुक्ता ngakpiu हाइरक्पदा मफम मदुदा लैरिबा मियोइ सिंग अदुना मागी वादु ताबदा ngakkhirami मसिदगी मार्टिनसु महाना खल्लुरिबा वखल अदुगी ओना तैनबदा तौरक्पदुदा सावरदुना ब्रॉन्सनदा करीगी दमक्तनु नंगना नाचिन थीरिबदु हायु हाइदुना हाइरुबदा ब्रॉन्सनना अइगी क्रेडिट कार्ड अदुसु पैसा अयाम्बना लोइख्रे मसीना मरम ओइरगा लोटस कंपनी बु सिजिनदुना मियोइ सिंगदगी सेल लौथोकपा यानबा हाइदुना अइना थबक असि तौखिबनी हाइरक्पदा मार्टिन अदु सावरदुना अइना खल्लुरिसिगा हाइरदुना ब्रॉन्सन बु इनखिरमे मसिदगी ब्रॉन्सन अदु मिस प्रीति द ओनसिलक्तुना अइबु अमुक्ता ngakpiu हाइदुना कप लाउबा तौरक्पदुदा प्रीतिना नसक्तु येनिंगदे मफम असि यामना थुना थादोक्तुना चटखो हाइबदगी ब्रॉन्सन अदु मफम अदु थादोक्तुना चेनखिरमे मसिदगी मिस प्रीतिना विंग द ओनसिलक्तुना अदोमना ब्रॉन्सन की मतांगदा ताकपिरक्पिगी दमक्ता थगतचरी हाइरक्पदा विंग अदु ngakladuna अइदी करिसु हाइखिबा लैतेना हाइरक्पदा सोफी अमदी मोनाना प्रीतिसु विंगी इनर वॉइस असि ताबा ngamle हाइदुना खंजरमे मतमसिदा प्रीतिना विंगबु नुंगसिना कौदुना अइगा डिनर अमा चटपा यागदरा हाइदुना हाइरक्लमे मसिदगी विंगसु खुमफम खंगदरदुना अइगाबु हाइदुना लैरमी मतमसिदा मोनाना सोफीदा हाइरक्लमे प्रीतिना डिनर की दमक्ता विंगबु कौरिबसी नुंगसीबा अमा फावरक्लबा जाला हाइरक्पदा सोफीनासु माइथोंग मका लामना अइसु मदुमकनी खलमलिबसी अइखोइगी इबुंग विंगसी अराइबा मीदी नत्ते हाइनरिङैदा प्रीतिना अमुकसु विंगी मफमदा नुंगसीबा माइथोंग अमगा लोइनना चटपा यागद्रा हाइरक्पदा विंग अदु खुमफम खंगदुना लैरिङै मतमदा मचनुपी सोफीना ओइना यारे हाइदुना खुंखिरमी मसिदगी सोफीना विंगबु थेमदुना यारे हाइननबा हाइखिरमी मोनानसु याख्रो हाइदुना हाइखिरमी मतमसिदा प्रीतिना विंगी खुदांग पाइदुना चटसी हाइदुना चिंगदुना मफम मदुदगी पुदुना चटखिरमी विंगसु उपाय लैता अदुम इन्नखिरमी मसिदगी मोनाना मचे सोफीदा हाइरक्लमी
ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯋꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯅꯕꯕꯨ ꯍꯩꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤꯅꯁꯨ ꯀꯩꯗꯧꯕꯒꯤ ꯍꯩꯔꯣꯏꯗꯩꯅꯣ ꯃꯍꯥꯛꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯍꯥꯏꯅꯔꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯔꯇꯤꯟꯅ ꯃꯆꯟꯅꯨꯄꯤꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯃꯣꯅꯥꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯐꯤꯅꯁꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯍꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯕꯨꯁꯨ ꯊꯗꯠꯍꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯁꯨ ꯋꯤꯡꯕꯨ ꯀꯧꯗꯨꯅ ꯁꯥꯎꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯤꯡꯅ ꯄ꯭ꯔꯤꯇꯤ ꯑꯗꯨꯕꯨ ꯗꯤꯅꯔ ꯑꯗꯨꯗ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯀꯥ ꯑꯃꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯦꯟꯖꯤꯟꯒꯅꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯤꯇꯤ ꯑꯗꯨꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯋꯤꯡꯗ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯡꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯄ꯭ꯔꯤꯇꯤꯅ ꯋꯤꯡꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯡ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯃꯦꯟ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯣꯐꯤ ꯑꯃꯗꯤ ꯃꯣꯅꯥ ꯑꯗꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯃꯕꯨꯡꯕꯨ ꯀꯧꯔꯗꯨꯅ ꯗꯤꯅꯔ ꯀꯝꯗꯧꯔꯛꯀꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯋꯤꯡꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯅꯥꯅ ꯃꯆꯦꯗ ꯍꯪꯕꯤꯔꯨꯔꯅꯨ ꯏꯀꯥꯏꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕ ꯃꯇꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯋꯤꯡ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯧꯖꯕ ꯅꯠꯆꯗꯦ ꯃꯍꯥꯛꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯊꯦꯡꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯅꯣꯛꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯍꯥꯏꯔꯛꯄꯗ ꯋꯤꯡ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯔꯇꯤꯟ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤ ꯁꯣꯐꯤ ꯑꯃꯗꯤ ꯃꯣꯅꯥꯕꯨ ꯀꯧꯔꯛꯄꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯁꯨꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯋꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯤꯡꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯆꯤꯡꯅꯔꯗꯨꯅ ꯋꯤꯡꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯃꯥꯔꯇꯤꯟꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯥꯔꯇꯤꯟ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯗ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗ ꯋꯥꯔꯝꯂꯒꯅꯤ ꯉꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯟꯅꯨꯄꯤꯅꯁꯨ ꯀꯗꯥꯏꯗꯅꯣ ꯍꯪꯂꯛꯄꯗ ꯃꯥꯔꯇꯤꯟꯅ ꯆꯠꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯅ ꯃꯆꯟꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯐꯝꯁꯤꯕꯨ ꯍꯥꯏꯔꯛꯄꯗ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯂꯤꯕꯁꯤ ꯃꯕꯨꯡꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯕꯨ ꯗ꯭ꯔꯒꯁ ꯄꯤꯖꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯋꯤꯡꯅ ꯎꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯡꯅ ꯏꯆꯟꯅꯨꯄꯤ ꯅꯦꯅꯥ ꯑꯁꯤ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯅꯥ ꯑꯃꯗꯤ ꯁꯣꯐꯤ ꯑꯗꯨ ꯋꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯐꯠꯇ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤ ꯅꯦꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯠꯇꯕ ꯂꯤꯆꯠ ꯇꯧꯒꯦ ꯇꯧꯔꯨꯕꯗ ꯅꯦꯅꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯤꯐꯠꯇ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯅꯥꯅ ꯃꯌꯥꯝꯕ ꯃꯥꯔꯇꯤꯟꯕꯨ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯃꯤꯐꯠꯇ ꯑꯗꯨꯅ ꯅꯍꯥꯛꯅ ꯐꯅ ꯀꯧꯔꯕꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯝꯂꯕꯅꯤ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯤꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯅꯦꯅꯥꯕꯨ ꯀꯟꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯣꯐꯤꯅ ꯋꯤꯡꯗ ꯍꯪꯈꯤꯔꯝꯃꯤ ꯅꯦꯅꯥ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯤꯡꯅ ꯅꯕꯨꯡ ꯃꯥꯔꯇꯤꯟꯅ ꯅꯦꯅꯥꯕꯨ ꯗ꯭ꯔꯒꯁ ꯄꯤꯖꯗꯨꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯔꯨꯝꯗ ꯌꯣꯟꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫
मधु ताबदा मोना अदु यामना साउखिरमी मबुंग अमा ओइरगा मचनुपीबु योंथोकपा ngamba खंगनी हाइरदुना असोमदना मिफत्ता अदुना नेनाबु खुदुम चन्नबा कन्ना होनरमी नेनानसु अइबु कनबियु हाइदुना लाउदुना लैरमी मतमसिदा विंगी मचिन मनाव अदु थोंग हांदोक्तुना रूम अदुदा चंगलक्लमी मसिदगी नेनाना अइबु अमुक्ता कनबियु हाइदुना मचिन मनाव सिंगदा हाइरखिरमी मसिदगी मिफत्ता अदुना मफम मसिदा कनागी अयाबा यावरगा चंगलक्लिबनो हाइरुबदा विंगना मिफत्ता अदुबु फुदक्किरमी मसिदगी नुपा अदुना हौगुलक्तुना अइंगोंदा खुद थारिबनंग अइहा असि कनानो खंगलब्रा हाइरदुना लमदम असिदा मोस्ट वांटेड ओइरिबा गैंगस्टर नि हाइरखिरमी मोना अदु नुपादुगी वादु ताबदा मोस्ट वांटेड गैंगस्टर नि हाइबा हाइरदुना पाखत्तुना लैखिरमी मसिदगी मिफत्ता नुपा अदुनासु मानी अइहाक असि मोस्ट वांटेड गैंगस्टर नि हाइरदुना ngасidi nakoi amatta hingna tharoi hairaduna thang satoktuna wingda thinkhirami adubu mahakki thang adudi wingi sakti na ngakthoklammi madu ubada mifatta aduna kari matauno hairaduna nahak taibang midi natra hairakhirami wingna nangna madu khangbagi kari mathau lai hairaduna mamaida kinna thindattuna mahakki makhongbu paiduna phaubi haibagumna mafam khangdaba makhai थोमदत्लमी मोना अदु तौरिबा मतौदु उबदा पाखतलदुना इबुंग विंग असिदी यामना साथी हाइदुना ngaktuना येंगदुना लैखिरमी मसिदगी नेनासु मबुंग विंगी मतौदु उबदा असुमना तौरकनी हाइबसी यामना थाजदना येंगदुना लैखिरमी मखा ताबदे मथंगी एपिसोड 8 ता अमुक मित्येंग तामिनसी ngasi oinadi matang asida loisinjage loina channel asibu subscribe tawdaba yauragadi subscribe tawsinbiduna channel asibu support tawbiramu makha tana video semba matamda thauna oinanaba masi hairaga mayamdagi kainanaba kurumjari